National Highway Number 2 Imphal Dimapur Lambi gi Fesemada Ching Ningkai Kibadagi Nagaland gi Chakhabama-Mao Mau Yauraknabagi Damak Sem Kiba Bypass Road asi Permanent Bypass Road Oina Semgat Pinaba Northeast Federation of Trade Union gi Mihut Amana Governor A.K. Valaga Memorandum Pishinduna Takshin Kray Governor Pishin Kiba Memorandum Adu Northeast Federation of Trade Union gi Umbrella Makhada Laiba Manipur Drivers Association, Senapati District Truck Owners Association, Senapati District Truck Drivers Union, Kohima District Truck Drivers and Owner Association Punna Khudiak Piduna Pishin Kibani. Lok Tarugasi Pishin Kiba Memorandum Aduda Haidiba Bypass Road Asi IVR Lambi Oibana Nagaland Amasong Manipur Government Anina Punshinduna State Highway Gitakta Semgat Tuna Permanent Bypass Road Oina Semgat Pio Haina Takshili. Hiramasigi matang da Northeast Federation of Trade Union gi legal advisors to Oiriba MDA gi General Secretary Ketrumayum Sanjayna Nongmada changdaba yadraba pochai kaya lepa leitana pushilakliba driver singna hotnariba thabak thauram asibu governor na ningthina tabi bagaloina positive oiba response pirakpagi damak nungaiba fongdorakhi Northeast Federation of Trade Union Ming Makada bypass road Angkak Mau Kedima Chakhabama na chingba suku melambi chingje fauraga Manipur gi persanda kilometer mapan amasung Nagaland gi jagada kilometer taraga nipan kilometer kunga teres hangba hai belambi asibu Manipur gi jaga khakta na tebida Nagaland gi jaga sorok tu bokta akoi gi Ministry of Road Transport amasi haina biraga Ministry of Road Transport amasi jaga asibu Manipur gi paja gi damakta amasi akoi gi permanent bypass road amas oina onthok view haina ngasi honorable akoi gi governor gi manakta koina thamjarami Amaromda Fesemagi Lambi Paring da Hokiba May Kuntragama Thoida Chingning Kaibadagi Lambi Fauna Bayadana Lairaklibani. Lambi Asi Semjin Badamatam Kuina Changbagi Fibam Dal Laibadagi Northeast Federation of Trade Union gi Makada Laidiba Driver Singilup Tarukna Bypass Road Asi Semduna Pochai Pushilakibani. Aduba Haukiba July Anida Manipur Lainga ki Principal Secretary Works na Thokpa Order Amagi Matung Inna Bypass Road Asi PWD na Semjin Bani Haina Fongdorakpa Asi Yamna Laibak Thibani Haina MDA gi General Secretary Sanjay Napenda ba Fongdorakhe Mahang na makata araduna Bypass Road Asi Semjin Bada Mau AC gi MLA Loshidiko nasu mahak ki angamba level da mateng pangbikhi Lambi asi sembada lainga kamasung lainga ki atop agency amattagi mateng laikide haibu wafamsu governor da khanghalam ki hairi Principal Secretary Wakna tholakba order amagi makhada akoi thawai kitang nungaitana ngasi governor gi mafamda koina memorandum amakak pisan jarubani hairiba lambi asi akoina semjaba matamda maugi honorable MLA Sar Dikona mahaki mahana ngamjaba Manipur ke 1 kilometer mapanjida mahaki lejaba missionary jing puthokbidona akoida mateng panggi amsu mahana yamna maruena yamna initiative logi beidamakta ju akoina maku thagachari amsu mahana tawjariba mayam akoina tawjariba mayam do hairiba jaga punamaka se work department na tawbuni haina ngarang tholakpado masi yam lai baktibani aina ai Manipur Pajama yang pam dai tamjari